Manipur News.channel की maikay मैम मरु पाउसिंग पिजरी अहानबदा इसिंग इचाउना अवांग नोंपोकी स्टेटसिंगदा मियोई कुंथ्रा तरुकी पुंसी मांगख्रे नुमित खरनगी ममांगदि हौना अवांग नोंपोकी स्टेटसिंगदा लेप्तना नोंग सुरपदगी लैंडस्लाइड अमदी इसिंग इचाउना मरम ओइदुना मियोई कुंथ्रा तरुकी पुंसी मांगख्रे हाइरि रिपोर्ट असigi matung ina lekidro miyoising adu Assamdagi miyoy tara Arunachal Pradeshki miyoy tara Meghalayadi miyoy taru Mizoramdi miyoy mari Sikkimgi North Sikkimda landslide thokpada army personnel ahum Tripurada ani Nagaland ama sikre Manipuri oinadi hojik phawgi isauna maram oidana mi sibagi report leitri hairi amaronda nong leptuna subana maram oidana Arunachal Meghalaya Mizoram Nagaland Tripura sing mafamsingda sing lambi singda landslide amadi mudslide thokpadagi lambi phawdok phawjin yadabdagi yamna sauna khudongchadaba mayoknare hairi makha taba paw amada jiri lambida gari chatok chasin lepkre leptuna nong subana maram oidana national highway number 53 Imphal jiri bam lambi gi paringi mafam kayada landslide thokpadagi gari chasok chasin tawbo lepkre maram asina mebani hingbada nongda changdaba yadraba chana thananaba amadi atei polam sing putok pujen tawbo gari sing chenba lepkre hairi pawse sina phangbo pawgi matung inadi jiri lambi gi mafam kayada landslide toktuna lambi thinjalliba asi lenga ki makedagi hojik sengtopagi thabak kana sathari adu ngasi phawagi manungda lambi sengtopang ngambagi oitokpo leitri loinana jiri bamdasu gari kya hojik pandura leiri hairi makha taba paw amada NSUC na Chandel district ki administrative office sing solution kre the all Naga student association Manipur ansongi mi makha da Naga student unions Chandel na laktokraba free movement regime amadi Indo-Myanmar border fencing tawba yaroi haiduna chatharakiba pung nipunipangi khungjangi saru ama oina ngasi Chandel district ki headquarter da leiba DC office SDO office ADC office amadi SBI Chandel branch office solution dana khongjang chungsun kre chathariba khongjang asi ansamgi directive makha da Naga taba district singda chathaba hokiba pung nipunipangi khongjang gi saru ama oina ansamna lautokraba FMR hanjalalu amadi Indo-Myanmar border fencing tawba yaroi haiba chachalakiba khongjang gi saru amani Panbaya ansamna mamangda thokiba press release amagi matung ina ansamgi oina May 23 da pamkiba presidential council imfamda lokiba warep amagi matung ina pungni pangi oiba khongjang asi ngasidagi hogduna chathaba hogani haina warep lokiba loina ansamgi warep asibu United Naga Council tangkhul katamnau saklon amadi Chandel Naga People's Organization Naga gi CSO sing amadi NSUC gi masa loisang singna sawtkani haina phongtokpa leikre makha taba pa amada miyamna waringai tangai phadaba polam sing mamal hena yonba yaroi phok hokhiba numit kharani gi matam asida Manipur yumpham ayamada leptana suba nongna maram oiraga towan mafam singda turelgi imai kalakpadagi yum kaya isingna chenthakhiba mafam kaya isingna thumjankibadagi ising amadi chana thana polam sing marang kaina phangdabadagi awaba kham thengna mayonari chel asida lalolitik toriba miyai kharana nongmada tangai phadaba changu polam sing mamal joningba mamalda yonduna miyamda awawa piriba se kudakta lepkadabani loinana state asegi weight and measurement department kudakta miyang changduna thinggadabani karigama pot chegi mamal hena yoliba singi mathakta Federation of Civil Society Organization Folks Manipurna khangudana drive chatharakpada thenaba tholabadi madda tholakpa afafatagi thogdang pumba masana pugadabani Folks ki secretary information and public relations na thadorappa serol sina ising isau sina maram oiraga awa ana nanglaba singi temporary oiba hangliba relief camp singda hidak lathak sing amadi sana thanaba polam sing setlenga asigi mari lenaba authority singna matam chana yahonaba singdabani amadi Manipurgi mafam ayamada nong khara subada ising isau ising tumba amadi isau tholiba asi iram khonglam matik chan leitaba amadi turel maru area singda umang koktokpadagini haina lawi manana hiram asida hen miyeng changduna isau thinarnaba mari lenaba department na henba fan matik chana hapagaloina tung koina policy ama pakatpa mathau tare haina foksna lawi zerol sina hokeba tang amadi ising isauna awaba nanglaba khuragi towan form singda post ki president sing mihut kangu amana chana thanam polam sing yathoki amadi sel gi mateng sing pangki haina su foksna thator serol sina makata na putuli makata pa amada abulok turi da tasan kiba me hujisu tiba khangdrui hojik Manipur da tholiba ising isaw sina ihan hanwa sengmai assembly constitution gi lairen phabi khul phawduna seliba abulok turi da tasan kiba sahi yakai manga rom suraba hal adu ngasi pawo tiba khangdrui pawasina hai sengmai AC gi lairen kabi like leirak mapagi abulok turi tasan kiba dagi hojik pawo tiba khangdana leiriba me edu takhelamba ibo soba sahi yakai manga ni mahak turel tasan kiba gi pawhek tabada state disaster management force ki team ama mafamadu laktuna tibi tabak chathaki SDRF ki team aduna midang waram pawo turel sigi towan famsingda bot sina da tiki adu masalo pawo tiba khambangam kide asi amuk hana abulok turel da tasan kiba takhelamba ibo sobagi haksang du phangbangam na muslim isil inaw singi miyoi ahumna abulok turel da makata na
ꯕꯣꯠ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯋꯥꯡꯕ ꯑꯃꯗꯤ ꯏꯔꯩ ꯀꯟꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯛꯃꯥꯏ ꯃꯉꯥ ꯂꯩꯀꯥꯏꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ MLA ꯍꯩꯈꯥꯝ ꯗꯤꯡꯀꯨꯅ ꯐꯛꯂꯣꯡ ꯑꯃꯗꯤ ꯋꯥꯅꯆꯤꯡꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯈꯤꯕꯗꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯃꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯇꯣꯔꯕꯥꯟ ꯀꯥꯏꯕ ꯑꯃꯗꯤ ꯏꯁꯤꯡ ꯄꯥꯊꯣꯛꯄꯗꯒꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯕ ꯀꯌꯥꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ATꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯌꯨꯝꯗ ꯌꯣꯛꯄ ꯁꯥ ꯉꯥ ꯀꯟꯅꯅꯕ ꯑꯀꯟꯕ ꯃꯔꯨꯑꯣꯏꯅ ꯖꯦꯅꯤꯝꯁꯀꯤ ꯑꯅꯥꯕ ꯀꯌꯥꯕꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯛꯅꯅꯕ ꯏꯁꯤꯡ ꯏꯆꯦꯜ ꯃꯔꯛꯇ ꯍꯣꯠꯅꯈꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯄꯨꯟꯕ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯥꯒꯩ ꯇ꯭ꯔꯁꯠꯅ ꯂꯨꯄꯥ 10,000 ꯀꯣꯔꯣꯡꯉꯥꯟꯕꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯁꯠ ꯀꯟꯚꯦꯅꯔ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯇꯝꯗ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯆꯪ ꯊꯧꯅ ꯑꯔꯥꯝꯕꯥꯏꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯧꯅꯥ ꯂꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯑꯄꯣꯛꯄ ꯈꯣꯏꯉꯝꯕ ꯈꯨꯃꯟꯅ ꯑꯄꯨꯟꯕ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯥꯒꯩ ꯇ꯭ꯔꯁꯠ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯁꯤꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯩ ꯍꯥꯏꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯥꯒꯩ ꯇ꯭ꯔꯁꯠ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯃꯗꯤ ꯃꯍꯩꯒꯤ ꯂꯝꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯛꯂꯕ ꯃꯍꯩꯔꯣꯏ ꯀꯌꯥꯗꯁꯨ ꯁꯦꯜꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯃꯦ 14ꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ PKPꯒꯤ ꯂꯥꯟꯃꯤ 10 ꯍꯥꯠꯈꯤꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯏꯟꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯄ ꯀꯤꯅꯔꯛꯏ꯫ ꯏꯟꯗꯤꯌꯥꯟ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯔꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠ ꯏꯟ ꯑꯦꯛꯖꯥꯏꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯏꯟꯗꯤꯌꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯈꯨꯠ ꯊꯥꯗꯅꯕꯒꯤ ꯌꯥꯅꯕ ꯑꯃ ꯂꯩꯔꯕꯁꯨ ꯍꯧꯈꯤꯕ ꯃꯦ 13ꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯥꯔꯝ ꯋꯤꯡ ꯑꯃ ꯑꯣꯏꯔꯤꯕ PKPꯒꯤ ꯂꯥꯟꯃꯤ 10 ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯏꯟꯗꯤꯌꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯀꯤꯔꯦ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠ ꯏꯟ ꯑꯦꯛꯖꯥꯏꯜ ꯑꯁꯤ ꯁꯣꯛ 2012ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯣꯡ ꯁꯥꯟ ꯁꯨꯅ ꯂꯨꯆꯤꯡꯕ ꯅꯦꯁꯅꯦꯜ ꯂꯤꯒ ꯐꯣꯔ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯄꯥꯔꯇꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯁꯦꯝꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕ 10 ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡ ꯍꯥꯠꯈꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 1,400 ꯁꯥꯡꯕ ꯖꯒꯥ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯐꯣꯔꯁꯀꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦ 13ꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯕꯣꯔꯗꯔꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕ 10 ꯍꯥꯠꯈꯤꯕ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤꯗ ꯆꯥꯎꯅ ꯅꯤꯡꯍꯟꯅꯕ ꯑꯃ ꯂꯩꯔꯦ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯤꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯆꯪꯖꯐꯝ ꯂꯧꯔꯝꯕ ꯑꯗꯨ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯃꯔꯛ ꯑꯁꯤꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯏꯅꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗ ꯁꯝꯕꯜ ꯈꯥꯎꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯁꯤꯅ ꯃꯤꯔꯣꯜ ꯀꯌꯥ ꯕꯣꯔꯗꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯊꯅꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯐꯪꯗ꯭ꯔꯦ꯫ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯦ 13ꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯏꯟꯗꯤꯌꯟ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯆꯠꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯆꯍꯤ 4ꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯏꯟꯗꯤꯌꯟ ꯐꯣꯔꯁꯅ ꯃ꯭ꯌꯥꯟꯃꯥꯔꯤꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯌꯥꯏ꯫ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯥꯔꯝꯁ ꯋꯤꯡ ꯑꯃ ꯑꯣꯏꯔꯤꯕ PKPꯒꯤ ꯀꯥꯗꯔ 10 ꯑꯗꯨ ꯇꯛꯃꯨꯗ ꯅꯧꯅ ꯂꯤꯡꯈꯠꯄ ꯀꯦꯝꯞꯇ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫